Laikhidra Sigi Kana Oibano Habado, Koina Budi Kanjari, do the video the Hibiro. The show Yareko, Hobiro. Mayangi Mapamda Aina Kanong Hajari. I mean, Jamuhan Maitei, Laikidava, Aigi, Websina, Jamumbi, Ibemsa Debi, Ma, Koina, Numa, Kano, Tatil Agas Numita, Nara, Tusanduna, Maze, Koina Rimski. Casualty da adu sidana mabo mu otho da mu koina mu ifata uraga thamjai adubu tang tara ri tara humdoi ta che sima ban oigibana ma je doctor dusu sangjerakte akoina e ma sigi kaino doctor je kanano ko doctor dusu ujagide adubu noma operation je tang Tara ni panjida makoina hidak lairo na test taubagi loi jagare loi matung da adu erga di sarkaram ba matam da tauba yagani haje aina moina tangtram panje lepaji da operation je tauna ba akoi sin saba loi jare aduga sin saba loi jaba matung jida pung mapan makhai da tangtram pan gi pung mapan makhai da Aigi website auto kaino opposition theater da pusanjagi bida pung afoije anu ngaije pung mapan makai ri pusan budu anu ngaije pung ahum makai khari helapodadi maje hat fel khara oidong male magi sorje khara tapna holena doctor jina akoi da haibiraki adubu mayam na khangjab dawudi adugumba ts tawbal loiraga Mibu Nampuda, Sapuda Tawaze, a queen of Capians a day, Adubu, High River Doctor Aze, Masibu Tauriba, or Person Tauriba Doctor Aze, Masi Mayam the Kambiu, Adubu, Masi Matung Manau, Amona, Mayambu, Mabu, Mayamgi Honga, Mabu, Amona, Magi, Kostan Gim Tabakse, Tabaksagi Lizain Tabiu, Aduga Doctor Atai River Doctor Singshu. Magumna taudana ba khara miyeng tabiu hana akoina khara hona zabagi mamando tawhan biu aduga nakhoi ju mai pak na ba miwa misa langdana tau aduga matung da ju masigumba thabak se amona thok ta boise ju thank you